Thadou Inpi Manipur Amadi Meitei Alliance Pullaga Press Conference Pangthokkadouri Pawasi Pandam Pause Dagi Lokhachabane Thadou Inpi Manipur Team Amadi Meitei Alliance Anina Punduna Community Understanding and Peaceful Coexistence in Manipur Haibasida Press Conference ama hayeng nungthil pung 3 minute taraga mga tabada New Delhi gi PT Uma Shankar Dixit Road tin Murti Makta laiba Bisamuwa Kendra da Pangthoklaga ni haire Khongthang asina ahongba khara uraba yai haina panare United Kuki National Army ga Security Force ka Khut Thoknakhre Pawasi Pandam Pause dagi Lokhachabane India laingak ka Suspension of Operation su tawnabada yauriba Kuki militant group ama oiriba United Kuki National Army UKNA ga Security Force ka kanba mong da Khut Thoknakhre haire Press na fangba thajaba yaba pawa magi matungin na Khut Thoknabagi thogdok asi Churachandpur district ki manungsan ba Henglep subdivision ki manungsan ba Es khonom amasong Khaupijang village ki marakta Thoukhiba ni haide Khut Thoknabagi thogdok adu ngasi ayuk pung 13 minute 30 rom tabadagi numit jungba matung pungkhai Chatpa phawbagi marakta Thoukhiba ne hairiba pungpham aduda gypsy amaga 407 truck amaga da lakpa security force ki team amana khonom village yaurakpada UKNA na Nongmei amadi bomb kapsilakhiba ni haire maduda security force ki maikaidagi su khut hanki haire Adubu thogdok aduda sogapan misi mina yaubagi pau haujik phawbagi oina phangdre amaromda police ki pau amanadi thogdok asi Assam Rifles ki kangbuna operation changbada United Kuki National Army UKNA gi kadar singna nongmai amadi bom kapsilaktuna makhoi ledi haiba takpani haina pau asina haire Kuki MLA sing yauna Kuki zolu singba singi mifam Pangthokkadouri Kangpokpi Faoraga Chatpa Yarabasu Churachandpur Chatpadi Yaroidouri Pawasi Pandam Pause dagi Lokhachabane National Highway Hangdokkani Union Home Minister Amit Sana Thakhiba Matam numit nini gi mangoinana ngasi Churachandpur da Kuki MLA sing amadi Kuki zolu singba singi apunba mifam ama Pangthokkadouri pauge likhun amagi matungin na ngasi Churachandpur da pangthokhiba mifam aduda Kuki MLA sing Kuki Zo Council KZC gi luchingba sing amadi government ki suspension of operation su chanariba Kuki lalaglup singi luchingba sing saruk yakhi haire Ngasigi mifam aduda kari khanakhibagi haiba chapchana khangdrabasu Union Home Minister Amit Sana tha asigi nipandagi Manipur gi Lambising da mipum khudingmak maningtamna chatpa free movement yahannaba security gi akanba thabak laukhanaba khangankhiba aduga mari lainana Kuki Zogi maikaidagi kari Thourang lakhatkani haibagi matangda khanaramba yai haina pawasina makha tare panba yabadi Union Home Minister Amit Sana National Highway yauna Lambising da apanba pidana Chatpa yahalagani haina phongdokhiba wafam adubu Kuki Zo Council Indigenous Tribal Leaders Forum ITLF amadi atai Kuki Civil Society Organization singnadi kanna yaningdaba phongdoklibane pawasina makha taraduna Meitei gi arm group amana Nongmei surrender tawgadaba nongmagi mamangda Manipur gi Governor Ajay Kumar Valaga unaduna Meitei arm group singi maikaidagi thamkhiba wafam amadi maduda Governor na pikhiba adu mifam na kanna yaningdaba phongdokpaga loinana madugi matungina lambi hangdoknaba Governor na directive pirakpani haiba wafam thamladuna Governor gi directive adubu Kuki singna yaningdaba phongdokhibane Kuki Zogi oinadi makoina taliba constitution gi makhada legislature yauba Union territory ama laiduna separate administration lahenba haiba demand asi phangdriba phauba Kuki volunteer singna khulai surrender tawroi haina phongdokpa laikhrabane amaromda pawasina makha taraduna Union Home Minister gi National Highway Hangdokkani wafam adu Meitei misam singna group oina bus da security na ngaklaga Kangpokpi district lalaga National Highway da Chatpada Home Minister gi wafam adu compromise tawba adubu Meitei na Churachandpur da lakbadadi sungya yaroi haiba Kuki Zogi lusingba singi chapchaba phirep lai haire adumakpu ngasigi mifam aduda National Highway hangdoklaba matung kari tawgadagi haibagi matangda kupna khanaramba yai haina thajanare Lut Toukhiba Nongmei Chada Yankhai recover tauba ngamle Khulai surrender taubagi matam Loikhre Security gi Akanba section Thouranga Loinana Lambising Hangdokkani top official Pawasi Pandam Pause dagi Lokhachabane State Armory dagi Lut Toukhiba Nongmei singi manungda Chada Yankhai de recover tauba ngamle haina makok thongbo official amana phongdokladuna Nongmei surrender taunaba Governor na thakhiba matam ngasi nungthil loikhibaga loinana Mathangi step oina lambi hangdoktuna public vehicle sing police na ngak selaga salhanbagi thabak laukhalaga ni haire makok thongbo official amanna news agency amada phongdorokpada Manipur da president rule thamkhraba matung puna Nongmei chanipan surrender tawrakhibaga loinana ngasi fawbada police station singdagi lut tawkhiba Nongmei Chada Yankhai de recover tawba ngamle
Lut taukiba nongmai surrender taunaba Governor Ajay Kumar Valana pikiba matam ngasi nungthil pung 4 da loire. Makata na matam sangdorokani haibagi thajaba leite maramdi Governor na mamangda numit 3 gi matam thakraba matung makata na amuk matam sangdokhibane. Makok thongba government official adun na makata radun na hai mathang round gi action way na nongmai recover taunaba Operation Chathanaba Security Force ta Khangankhre. Operation asi intelligence na pirakpa information da yumpham oiraga amadi tongan ba agency sing na pirakpa pau da yumpham oiraga akhana na chathagadaba operation ne. Agency asi da makok thongba official aduna nongmai ga mari laina na phongdorokpa wafam da chawrang na lut tawkhiba nongmai 5,000 ga chanirom gi manung da nongmai 1,000 ga chahum hompuga taruk recover tawba ngamle. Masigi mathakta unique ID number muthatpa nongmai 1,000 ga chahum amasu yaure. Adubu hairiba nongmai sing asisu lut tawkhiba nongmai oigane maram asina ngasi phawbada surrender tawrokpa amadi recover tawrokpa yauna punna nongmai 2,000 ga chatrukti laingang na mukhan na phangba ngamle adumakpu surrender tawrokpa natraga phagalakpa nongmai chatruk lomdi police ka mari lainadaba nongmai singni haina su phongdorokle. Amaromda senior official amana phongdorokpagi matungin na haujik makhata na laukhatkadaba thabakti lambi hangdokpaga loinana Meitei na Kuki na dominate tauba mafamsingda Chatpa yanaba amadi Kuki na Meitei na dominate tauba mafamda Chatpa yanaba thabak laukhatpa ne. Meitei community gi miyoising na chungi lambida Nagaland amadi atay mafamda Chatpa yanaba aduga Kuki na su Valley area da Chatpa yanaba police escort sing na ngak senbagi thabak laukhatpaga loinana lanai gari sing chalanbagi mathakta tongan ba mafamsingdagi bus service su lehellaga ne. Taseng na system asi haukiba December dagi haukrabani adubu Union Home Minister Amit Saga mifam ama pangthoklaba matung Thouranga si makhata na laukhanaba akanba midyeng sangba haurakpa ne. Atopa senior official amana phongdorokpada miyoi kaya ama airport kidamak Imphal da lakpa pami amaromda miyoi kaya amana chinggi lam phawduna Dimapur amadi atay mafamsingda chatpa pame adubu Kanglup anigi marakta sahi anirom asida chatharagliba ethnic violence asina maram oiduna hairiba si yadana lakhibane. Haujikti bus service tauba amadi lanai gari singsu security na ngak senduna amana amagi area da chanaba thabak laukhalaga ne. Miyamna laukhalagliba Thouranga si makhata na dumak chathahanbagi apamba leigani haibagi thajaba lei. Adumakpu haujingmaki oina nakal animakta mipaibadi adumak lairamba yai haiba wafam thamlakle. Amit Shah Assamda lakadaure pawasi pandam pause dagi laukhatchabane. Numit humnigi khongchatta Union Home Minister Amit Shah Lakliba Mars 10 da Assamda lakadaure. Khongchat asigi manungchan Mars 10 da Assamda thunglavaga Assamgi Dergonda laiba Police Academy da ahing yarekani haide. Mathangi numit Mars 15 da North East State singi Governor amadi Chief Minister singi oiba mifam ama pangthokkani. Tungda Guwahati da ahing yareklaba matung Mars 13 Assamgi Kokrajhar da All Bodoland Student Union gi convocation da saruk yagani haina pawasina makhatari.